Hello viewers. Ethel Studio gi ngasi gi anaba Photoshop tutorial asi akoina kamaina photo ama background ji transparent oina save tawgadagi haibadi format ji PNG format ta kamaina save tawgadagi haibadi matang da semjagadaba video ni. Ngasi gi video asi da sijinagadaba photo asi aigi mamagi tutorial asi nagi photo ama thangjalage. Sigi blank si da double click tawre. Aduga photo si da amusu double click tawre. Ye photo si hange. Control 0 name full screen thame sigi jaina background scene gibani hani original background do sisini ade sina change background ni adu sigi background ga lone na save to bi mota background ni transparent na ko save to ga dege hai matamda habiti sumaina si background transparent ni any background ama tungda pusar ko matamda change to ga aduni ko transparent na ko save to ga dege hai matamda yam lai file changasi aduga save as changasi aduga akogi format si PNG na ma yaurse da click tawrsi destination jaga khalasi aduga koina save taw matamda large file adu thole medium khale smallest file thole ina apam ma masigi oina di large file si direct khalaga okay tawrsi okay tawkre adu hojik save tawgiba file long import tawr yengasi file change open tawre sida leire si change sigisni hojik save tawgiba file do sida background ama hangjalaga mu yengasi file change open tawre aduga koigi background ama yengasi si jekta khalasi si thangjalaga thamma tamda si layer si makha thamasi aduga si lang chawkhalasi haibadi any hoina any apamba anoba background ama thangjalaga dum save tawba yare haidi transparent na save tawgrabanina adagi koina logo gumba transparent na save tawbasi am kanai koi watermark gumba logo gumba su sinabu yai yengasi file change open tawre aduga sida ai logo ma handagi PNG da save tawraga lei si yengsi si PNG ni transparent ni move tool khale sida click tawre ahamba sida move tool khalaga move tawre aduga sida thangjalakpa matamda leire corner da click tawraga thak tawre okay tawre si layer si khoi mathakta thame sumaina watermark hapningasu logo hapningasu tawraga leire save as tawrsi ano file amna save tawrsi control shift ne s ne tawre aduga sigi file maming se new png mix hairsi si taw matam sida koina file si hang yengasi save tawdo kamai tawga yengasi leire photoshop wana save taw lerme otanga ko jpeg wana save tawsi control ni shift ni s ne name aduga format si jpeg si khale aduga ko save tawre aduga size si maximum thamasi aduga amusu jigida changaga yeng matamda sida leire sina hojigi photoshop file do ni sina jpeg file ni leire transparent background silaga transparent PNG da save tawraga leibo logo da hapchalakpa aduga si leire sini ngasigi koina photo ama kawaina transparent PNG file ona save tawra thamgadagi haibdugi Photoshop tutorial sida lojare mayamna ngasigi tutorial si kanai en khanbiragadi support tawboina like comment amsu subscribe tawba kawbiganu thank you.